Arambai News Guwahati Tamithilongi Pau Tawiribasingbu Ihan Hanbumaktada Chingangbam Susitrani na Kurumjari. Husingasigi Samlapa Mariba Pausing Lobirase. National Testing Agency na Lauthokiba GMAN Ingisingini Kunithoigi Resulta Guwahati Nupimacha Sneha Parikna All India Rankta Anishuba Laurakre. Mahakna chamagi percentile fangki. Panbayai India da second position lauba ahan banupi candidate Sneha Parikna oide. India gi IIT amada mahak computer science engineering tamgani haide. North Frontier Railways na examination special train ahum chelhanabagi warep laukre. RRB NTPC examination thagadaba candidate singi khudong chananabagi damak akanaba train singasi chelhangani haide. Train amana Dribugar Haura Dribugar amana Agartala Guwahati Agartala aduga atopa amana Silchar Kolkata Silchar gi marakta chengani. Congress na Arunachal Pradesh ki hanagi CM Nawam Tukibu Northeast Congress Coordination Committee ki chairman oina khankibaga loinana Pradut Bordo loibuna convener oina khankre. Panbayai awang nongpok pumba Congress na matamamada palambani adubu ngasidi Congress na awang nongpoki state ama fawbugi power paiba ngamdrabani. Guwahati da handak marak kalengi nungsagi maisa angakpa phangna sare. Adubu yamnamak nungaitabadi chahi tara khakta suribi nupimacha ama heat stroke na maramoiduna laikhidabagi pau lakliba sini. Nupimacha si Nichols Higher Secondary School Guwahati da class 4 da tamlibi mahairoini. Haukiba August Marida School premises ta laikhidaba mahairoi amagi condolence prayer chatharingai nungsada kuina lepanbadagi khanghaudana angang mahairoi kaya mathang wantharakhe. Makoi sing adugi marakta nupimacha asisu wantharakhe. Adubu angang asigi mama mapagi wafam matunginadi numidadugi thokdogadugi matangda school authority na makoida karigumba pau amata pirakhide haire. Tungda angang asi yumda halaklaba matung masa inung nungairaktabadagi Guwahati gi GMC Hospital da numid adumaktada pukhatkhi. Matamaduda angang adugi pulse rate chamaga tara blood pressure na marfutara by yankai aduga brain manungda I thoklambasu thengnakhi. Amadi angang adu yamnamak critical loiba phibamda purakpadagi ventilator da thamki haina hospital asigi superintendent oriba Dr. Abhijit Sharmana Paumishingda Pongtorakhi. Adubu laibuk thibadi angang asi haukiba August 3 ta laikhidre. Ngarang numidang Manipur gi Chief Minister N Biren na Delhi dagi Imphal da hek thunglakhibaga ngasi ayuk CM Secretariat ta atsumna matam kaktana chatharakliba economic blockade ki matangda Minister Led Pau Haukip Hill Areas Committee gi Chairman CH Dingailung Gangmai amadi Union State Minister Dr. Ranjan Yauna kupna phaminaduna wari sanakre. Yanaba ama purakpadagi hojik phajinduna lariba atsumgi luchingba manga ngasi numidang wairam thadokre loinana atsumna changshiliba matam kaktaba economic blockade handoklaba yana leirakle Nakalamaromda atsumna hokiba irai numittagi National Highway animakta matam kaktaba economic blockade thamjilakliba si karigumba handoktrabadi counter economic blockade chatharagani haina ngarang phogak chaw ikhaida Manipur gi tongan balup tara marigi luchingba amadi members singna saruk yaduna pangthokiba mifamda warep lawkhrabagi matung ngasi ayuk anganbadagi hauna kangfai bangzarda economic blockade chathaba hawkre Imphal dagi Churachandpur tamna chana thaknaba potlam sing puduna lakpa gari sing bazar asidagi halanki amadi pochai puba gari sing Imphal lom dagi Churachandpur da changba thingki Pau phangbaga police team amana kangfai bazar tamna thomjilaktuna counter economic blockade chathariba kangbu sing asibu tankhaiki blockade sogot panupa taret phajin khibadagi blockade hena kangkhalakhi amadi Churachandpur tamna gari changba pumthing thingki Handaki Commonwealth Games ta gold medal lawrakrabi Olympian Saikho Mirabai Chenugi Kunipan Suba Mapok Numit ki thorom ngasi CHQ BSF CI Ops Manipur gi meeting makada BSF na sinduna pangthokre thorom asida Mirabai gi apokpa amadi apokpi ani ga loinana kunmapan suba BSF battalion gi makok thongba official singsu saruk yakhi
Awang nungpukta khwaidagi chawba marathon ama sinanaba thorang tori haina Manipur BJP gi maikaidagi phongdorakli. Marathon ase Mayam lokpa chingdagi lamthagani aduga BJP mandalgi workers singna mafam mafamda makoibu okani amadi koina chelaba matung Khuman Lampak Men Stadium da makoibu machu ahumgi phiralna taramna okani hairi. Har Ghar Tiranga Paujal Puba Marathon asi Athletic Association amadi Manipur Athletic Association ga kusamnaraga singadabane. Nupa amadi nupigi category ani thokna laigane. First tabada lupa lakh amamam, second tabada lupa lising yankay, aduga third tabada na lupa lising kuntragi pana pigani, loinana consolation manakya su yanthokani hairi. Laingakna thokiba order matungina school sing asidagi amuk hanna hangdoknakre. COVID pandemic na maramoiduna matam sangna tingduna liraklabagi matung ngasi offline class Manipura chathaba amuk haukre. Panbayai haukiba July kunmari fawba school sing tingbagi wafam lairambani adubu COVID case khangheng hengalakpadagi class 7 fawbagi mahiroi singi oina makhatana amuk tingsinki. Adubu COVID ki phibam laksinba ngamlakpadagi ngasidagi amuk laingakna run tawba government aided amadi private school singsu class haunabagi warep laingakna lauthorakibane. Bharatna ningkha tamba chahi humudra manga surakpagi thoramgi sarugamoina amadi Har Ghar Tiranga ga mari leinana Jiribam district ki tongan mafam singda Manipur Building and Under Construction Works Welfare Board ki chairman K. Sarat Kumar Singh na koina chatuna tiranga khusinakre. August 12 dagi August 15 fawba yumthong khudingmakta machu ohungi phiral paihenduna Bharat ki humbudra manga suba ningkha tambagi thoram mapung phansi haiki. Maragasida Kanglei Park Bamboo Enterprises ki office ngasi Jiribam district ki manung chana Latingkhal part 2 da honabi matungina Manipur Building and Under Construction Workers Welfare Board ki chairman K. Sarat Kumar na chief guest oidana hangdokre. Thoramasida Dilip Kumar, T.H. Samarjit Singh, Upadhyaksa Peter Salam, Deputy Secretary, Government of Manipur, amadi Krishna Kumar Sarmana, President amadi Guest of Honor Singh oina sarukyaki. Latingkhalda wayamna hauba maramna Agrawati industry amat thamba ngamlabade nupa nupi animakta thabak piba ngamgani haina chief guest na phongdokhi. Ngasi ayug MSCB Limited Jiribam Branch ki office ta the Manipur State Corporation Bank Limited Jiribam Branch Manipur State Rural Livelihood Mission amadi NABARD Imphal ga kusamnaduna Financial Literacy Awareness cum Credit Linkage ki program ama pangthokre. Ngasi ki tharmasida Jameson Hang Singh ADC Jiribam amadi S Indrajit Singh SDO Jiribam na chief guest amadi president oina sarukyaki. Ayekpam Thoiba Manager MSCV Jiribam Branch na keynote amadi welcome address piki. Thoramasi manung channa self-help group kuni thoida loan sanction gi letter kusinaki. Block Mission Manager W Prem Chand Singh na vote of thanks ki warol piduna thoram loishin ki. Nagaland gi Mokoksung Chamber of Commerce and Industry na tongan ba underground group sing na ain kaina tax khombasi Mokoksung shahar na tumina khangduna leiba ngamlaroi illegal tax piraroi hairakre. Ain na ayaba pidana donation natraga taxation khomba natraga karigumba makhal amatagi transaction tauba Nagaland gi hariba Mokoksung shahar asidagi tawhallaroi hairi. Underground amasung overground gi tongan ba agency natraga loop singna nampuda sale khaibagi wathokaya toina thokle. Mokoksung shahar gi business community dagi nampuda sale khaina na bahotnabasi chumde asiguma mathonguk miyoi sing asi laklabadi natraga chathok chasin tawba urabadi khudakta chamber asida pau piraknabasu khanghalakle. Handakta Birmingham da chathakiba Commonwealth Games da nupagi KG humputaret category da punna KG chahum thangatuna gold medal laurakraba Naik Subeter Jeremy Lairinunga Mizoram gi Lengpu airport angasi miyamna taramna okre. Panbayai Commonwealth Games da gold medal phangba ahanba Mizo macha Lairinunga na oire. Sibsanagi Yamnamaga Haisingba MP Sanjay Rawat Numitara Marinigi Oina Judicial Custody Thakre. Patra Chawal Project Ki Money Laundering Case Ta Chenabadagi Hokiba August Amada Enforcement Directorate Edina Makbu Pakivani.
ꯍꯧꯈꯤꯕ ꯑꯣꯒꯁ 6ꯇ ꯏꯗꯤꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯕꯔꯁꯥ ꯔꯥꯋꯠꯁꯨ ꯄꯨꯡ 10 ꯍꯦꯟꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈꯤ꯫ लीजेंडरी इंडियन चेस सानरोई विश्वनाथन आनंदबु इंटरनेशनल चेस फेडरेशन की डिप्यूटी प्रेसिडेंट होइना खनख्रे। पीवी सिंधुना कॉमनवेल्थ गेम्स की बैडमिंटन सिंगल्स फाइनल दा कनाडा की मिशेल लीबु 13-15 13-13 दा माइथिबा पीदुना गोल लौख्रे। कॉमनवेल्थ गेम्स की मेंस हॉकी फाइनल दा ऑस्ट्रेलिया की मखुत्ता इंडिया 3-0 दा माइथिदुना इंडियाना सिल्वर लहोख्रे। इंडिया की अचंत शरद कमलना टेबल टेनिस मेन सिंगल्स फाइनल दा इंग्लैंड की विलियमबू 3-1 माइथिबा पीदुना गोल लौख्रे। पनबयाई शरद कमलना तोंगान तोंगान कैटेगरी दा हंदकी कॉमनवेल्थ गेम्स असिदा पुन्ना मेडल 3 फंगबा ngamkhi। इंडियन स्टार बॉक्सर अमदी वर्ल्ड चैंपियन निखात जैन नॉर्दर्न आयरलैंड की कार्ली एमसी नाउलबो नुपी की केजी 80 की फाइनल दा माइथिबा पीदुना थंगना अहुमलक सुबोइना बॉक्सिंग गोल्ड मेडल लौबा ngamkre। मागना प्राइम मिनिस्टर बु यामनमक थुना उननिंगबगी अपांबा फोंदोखिबगा लोइनना अनोबा सेल्फी अमसु नमिनगनी हाइखि। माकी बॉक्सिंग ग्लोब दा प्राइम मिनिस्टर नरेंद्र मोदी की ऑटोग्राफ लौगनी हाइना महाकना अपांबा नुंगाइबा फोंदोरखि। असुमना कॉमनवेल्थ गेम्स इंग्लिशिंगनी कुनिथोय बर्मिंघम दा चथरखिबदु ngasi लोइसिनख्रे। मसिदा इंडिया की पोजीशन 3 सुबदा फंखी। अहानबा पोजीशन ऑस्ट्रेलिया, अनीसुबा पोजीशन इंग्लैंड, अहुम सुबा दा कनाडा अदुगा 3 सुबदा इंडिया ने। पुन्ना इंडिया ना गोल्ड 19, सिल्वर 13 अमदी ब्रोंज 16 फंगली। चाइना दा लैरिबा चही 54 हेलबा ख्वाइदगी सांगबा उगी आर्क ब्रिज थांगजा नुमित की नुमिदांग मई थादोकलमले। मई मुथनबा होनबदा पुंग 2 हेना चंखिबदगी अमांगता हेना थोखि। मई चाकपासिदा अशोक पंडित थोखिदे अदुबो हारिबा थोंग असे चाइना की फुजियन प्रोविंस की पिंगनान काउंटी दा सोंग डायनास्टी ना पानबा हाबदी 54 दगिना 1953 फाउबगी मतमदा सारंबा अरिबा थोंगने। अरोइबदा ngasi tentakpa maroiba पाव खरा। मथग असम की शिवसागर लैबा इतिहासिक ओरेबा रंगघर लेबाक सिगी मचू अहुम की फिरालना डेकोरेट तौख्रे। डिब्रूगढ़ की बीजेपी एमएलए प्रशांत फुकना कांग्रेस एमएलए निपान यामना थुनमक बीजेपी दा चंगलगनी क्लेम तौरखले। तोंगानबा बोरोलैंड की दाबी तौरदना बोरो नेशनल स्टूडेंट्स यूनियन ना बोरो इंटेलेक्चुअल सिंग अमदी बोरो नुपी ऑर्गेनाइजेशन सिंग खुसमनदुना दिल्ली की जंतर मंतर दा अचोबो वकत खोंजंगमा चंगसिनख्रे। इकोनॉमिक ब्लॉकेड असिना मरम ओइरगा पामदबा हिंसागी थोकदोकसिंग थोक्तनबगीदमक मणिपुर लैंगाकना इम्फाल वेस्ट बिष्णुपुर अमदी चुरचांदपुर डिस्ट्रिक्ट सीआरपीसी की सेक्शन 194 की अथिंगबा थमले। असिदासु नतना मणिपुर पोंबदा इंटरनेट कनेक्शन नुमित 5 की ओइना थिंगजिंदुना थमलिबने। ब्रॉथल केस फाखिबा मेघालय की बीजेपी की वाइस प्रेसिडेंट बर्नाथ मराकना वाथोगसिगी मतांगदा थिहुंबा चथबदा कोऑपरेट पीदे हाइना पुलिसना फोंदोरखले। अमदी आउटलुक आईकेयर यूनिवर्सिटीज रैंकिंग्स इंग्लिशिंगनी कुनिथोइदा मिजोरम यूनिवर्सिटीना इंडिया दा लरिबा गवर्नमेंट यूनिवर्सिटी सिंगी मरक्ता 15 सुबर रैंक ता लैबगा लोइनना सेंट्रल यूनिवर्सिटी सिंगी मरक्तना 19 सुबा पोजीशन दा लैरी। ngasigeredi Arambai News Guwahati da Maitilon gi paw sandokchaba matang installation jabaga loinana tabiriba singbo amkaso hanna khurumjare।